Manipur University ki Mahiroi Singna Leiba Hostel da ngarang numidang police na changsinduna red chathanaba honabada Mahiroi Singna muknabadagi chauna irang thokre. Professor VC Jugindro na Singjamai Police Station de FIR ama lodge torakpadagi Manipur University ki Mahiroi marfuga mapan amadi Professor Taruk phare haina IGP Zone 2 Lufeng Kailuna Fongdorakli. Manipur University ki Vice Chancellor ki Office Geta Mahiroi Singna Lonsin Kiba So Singh Magistrate amadi Police yauna phakaikre Professor Jugindro na ngasidagi VC ki thau puragani haina lauthokre. State Police na ngarang Manipur University ki Mahiroi Singda chathakiba thawongi mayokta Joint Students Coordination Committee na ngasidagi University total shutdown tawkre. Amasung lakliba September ki tang kun kamangada World Champion Weightlifter Mirabai Chanu amadi Indian Cricket Captain Virat Kohli da Khel Ratna Award khutsinaragani haina Sports Ministry na lauthokre. Mayam Bukhurumzari, Adom Negrips Impact News ni Irina Thinguzamna Hauzi Pungcha Sifaugi Maru Pausing Mayam the Pizari. Manipur University ki Mahiroi Singna Leiba Hostel da Police na changsinduna red chathabagi dagi ngarang numidang irang thokre. Mahiroi Singna Leiriba Hostel aduda numidang athengbada police personnel kya changlaktuna Mahiroi Singh phanaba hotnarakpadagi Mahiroi Singha police ka akanba moongda muknakhi. Police Singh adu hostel dagi Mahiroi Singhna tanthoktuna makhatana hostel mamangda muknarakpadagi police na tear gas kaptuna Mahiroi Singh adu butan khaiki. Tungda University manungdagi hostel da leiba Mahiroi marfuga mapan amasung oja taruk phagatki. Manipur University ki Pro Vice Chancellor Professor K Jugindro na Singjamai Police Station de FIR ama lodge tokiba adugi matung inna ngasi ayuk anganbada Manipur University ki Mahiroi marfuga mapan amadi Professor Taruk phare haina IGP Zone 2 Lufeng Kailuna Paumi Singh da Fongdorakre. Babu Parada leiba Imphal Police Station da Paumi Singha unaba amada IGP Lufeng Kailuna haikibada Professor K Jugindro na Singjamai Police Station da mahak amadi mahak ki staff amaga loinana University asigi Vice Chancellor oina thau Bachatpada Mushu Amadi Mutagi members Singna Mahakpu Aranba Moongda Pajinduna Thamba Amadi threat tawba yauna FIR amangarang Singjamai Police Station da lodge tawki. Report asigi matungina Singjamai Police Station na criminal case ama registered tawki. FIR number na 223 close 9 2018 under section 365 342 307 506 384 120B 34 IPC and 7 Law Criminal Amendment Act ni. Complaint asi Mushu amadi Mutagi member kuntra mathogi mathaktani Nakalamaromda police ki raid aduda Mahiroi marfuga mapan amadi Professor Taruk yauri makhoi asigi manungda complaint asida chenaba miyoi khak pharaga makhataba YL chathanaba court puthokani atopa singdi yumgi ahalaman sing kauraga khutsinakani haina IGP Lufeng Kailungna fongdoki. On the basis of that complaint, we registered a case, FIR number. During the investigation of the FIR, last night, the district police raided some of the hostels, boys' hostel in MU, and also some other residential area. As soon as, of course, we did this with the permission of the VC and also in presence of the executive magistrate. When we reached there, some students came out. They tried to block our road, our entry. However, with use of some minimal forces, we were able to overcome all these blocks. During the raid, we picked up some lecturers and professors of the MU as well as some Mushu leaders. Nakalamaromda Manipur University ki Housing Oiriba Fibam Asina Maram Oiraga State Asigi Law and Order gi Fibam da Singnarakpa Yabalaibana State Pumbada Mobile Internet Service Numit Mangani gi Oina Thingle Haina IGP Zone 1 Kli Khongsaina Thamlakli IPG
IGP Clay Khongsai na hai internet ki athing ba asi maru oina Manipur University ki irang asi hek hantharaklabadi athubada handokani IGP asina makhata kibada Manipur University ki wathok asina maram oiraga makhata na irang sagat piganu University asida mahiroi kayagi laibak lep kadobana mipum khudingmak na University asigi normalcy hanjina bahotna bada pumnamak na mating pangbiyu haina IGP asina appeal tawrakli ngasigi paugi mifam aduda SP Imphal West Jogesh Chandra Haubijam amadi Imphal East ki SP K Mega Chandra su sarukya ki University is a temple of learning, and we have been showing a lot of restraints also for these many months. Even last night, it was because of the resistance and stone pelting that we had to use minimal force to disperse them and also take out our legal course of action. And we again appeal to the students community also that normalcy must return so that the academic atmosphere is maintained and no further loss of academic year for many students, especially those who are having exams and also those who are from far places also. And we would like that no particular student body or organization should hijack such issues unnecessarily. Amaromda Fazin Kiba Mahiroi, Marfu Mapan Gimanungda, Mahiroi Mapan Amadi Fazin Kiba Oja Tarukmak, Judicial Custody da Thajin Krehaina Impact News na Fangba Pau Aman Hairi. Professor Kangujam Jugindrona Manipur University ki Anoba Vice Chancellor oina ngasidagi Thaupuragani Vice Chancellor ki office room gi gate ta University asigi mahiroi singna kanagumba amatai changba yaroi haina lonsilamki ba sosing magistrate amadi police ki makok thongba official yauna phakairaba matung BC gi thau asi ngasidagi mahakna puragani haina paumi singda wafam thamlakibani University asigi mahiroi amadi oja singna changsilakpa ihawasi achumba maikaida puraktuna mahausagi phibamda hanjilaknaba Yaithokuna Lairiba exam sing matam chana pangthoknaba amasung mahiroi singgi admission da apanba Lairiba asi koknaba hotnagani haina mahakna phongdokre Panba yai Manipur University Act 2005 ki matung inna tha asigi tang tarada suspension tawkraba University asigi Vice Chancellor Adya Prasad Pandey na Jugindrobu Pro VC oina haplamkibani MHRD na Pandebu suspend tawraba matung Ministry asina tha asigi tang taraga mapanda thokiba order amagi matung ina Pro VC asina VC gi charge punaba khanghalakibani ngasi Manipur University ki A block ta laiba VC gi room da pangthokpa paumi singa unabada Jogindrona MHRD dagi pham asigi damak order fanglaba matungda ngarang campus asi yengshinba lakpada University asigi oja amadi mahiroi kayana irang haurakhi loinana Manipur University Students Union Mushuna thokpa cherol amada khutiek pinaba khanghalakpadagi ihaw adudagi masa kanjanaba khutiek sing tawramki thaudok asigi matangda minister da marik chumna paudambada Chief Minister na masigi matang asi yoraklabadi khangduna leiraroi center dagi su issue loisinde haiduna ngangle haina phongdokhi haina mahakna paumi singda paudamki nakalambaromda ngarang ahing police singna Manipur University campus manungda leiba mahiroi singi hostel da changlaktuna raid chathaduna mahiroi amadi oja kaya phakibabu yaningda ba phongdoktuna imalup amadi tongan tongan ba civil society singi luchingba sing University asigi gate tamna thomjinki ngarangi thaudok aduda mahiroi marfuga mapan amadi oja taruk phakiba Tanatana mahiroi kaya ama asok apan nanghankibani loinana paramilitary yauna masing yamlaba police personnel singna University asigi campus ta deploy tawduna thokhaningdaba thaudok thoktana bangak seli Gumba ade member understanding ko today kaino ngamoy kay mayam to ay di long kira lari ay lay po matamda ko sagi ay MSRD na kay action law kade kolak de khang de ade kwana la kan kaino umdi adu ngak bini manga de lebiu adu lebiu ay ware kole ga isinga pitak kotan khara num tawi dumai taw ka sum adu mak ano bo satam de khatin thin ngang bo mayam ni yauri che Salagen to heta ya heta injalak lei se salaga du ko nang da sumla ka moi gi kainoma kainom di akoina moina kainom di ire ka pote masing ta chain tor moi san adu kui na pung ani muk sum kun le silam na habet jeng matam da sagi kaino du lag matam da sidi kaino du Manipur University students kaino ni ai resignation letter habit sunate Manipur University Student Union musuaina mathakti adu moi go poten moi ga pamba kaino si la kun ai sidi ai gi moi hai jo dum i kaino to soi to ai da dum ai soi to ka matuna ai
नाथोखिबगी पाम्बे अमा ओइरने स्केप रूट अमा ओइने अदुमाइना सोइ तौरगा अदुमाइ फटना थोलकपने थोलकांदा खोइ फटना थोले नजर तो अदु अमो याम नुंगाइत्रिदि खोइ गेट सिदाबा एथेक तौरेब अखोइ गाड़ीदा लेदा थारक खोलक अखोइ तौरकांदा खोइ एक ना अनि ना गाड़ी दु पाम्फम लेरमे दगे मम गेक एक मफम अनि लैसे अदुमाइना कइगो थारकोला अदु नते मतुंग तारबा गाड़ी दसु खोइ लांग अमदसु थाइना अदुमाइना पाउ अदु सुमबाइना ओइबा वफम लैबो तमदा खोइगी तमदा ओनेबल सीएम दे आदा खोइ ngaire खोले अदुमा हाकदा खोइ सीएम गिदा खोइ अदुमाइना चचरुबने का लैबदो आई फजना पांगदो मतमदा मान एसदी अखोई टॉलरेट तब ngमरोय लेब पोते सेंटर रेजो एंगोंद याम कोंथी याम चारे लेब पोते अदो अखोई मयाम ममांग दिकाइरे अदना मदो आई कनो दे नंग मोय ची एमा अद नंग साइन तोरमे दो कॉपी दो तौरगा कनो से कना कना ओजा लेबा दगी छाते दे मस खंग बनाते एक्सेप्ट कनो की मोय ऑफिस बियारर की सुम खबर त कैदा मोय ममिंग खंग बदना तना अदुमा दगा छात्रदि ममिंग नते ममिंग मसिंग दुगा हबे चौरा कोइबगा ओजा सिंग दु ममिंग हबे कंट्रोलगा हबे पल्लम मोयना अदुगी पोट अमा अदुमाइना हबे ओजा मंगाम के कइनो अदुमाइना हबे अमा आइने उरपजिं हिंदो अदुमाइन तौरगा मा ची अमा इहलगा अदुमाइना तहोबने तहोरकाना अदेदि माई चीफ सेक्रेटरी अदेगी कइ डीजीपी मोय म्याम अमा अदुमाइन तौर अदुमो का चचगम अदु मखा तब कंसिक्वेंस एक्शन दि मखोय अदु सुम लाकपदु अदु मोयरंगने न खली अदु अदे होजिगा इबन तम अइ दनते रजिस्टर साइन तवे अदु कोइ लिमिनेब समिनेब खोंबु सिंग जु लोइन साइन तवे जे मणिपुर यूनिवर्सिटी टीचर्स एसोसिएशन अमसुंग मणिपुर यूनिवर्सिटी स्टाफ्स एसोसिएशन प्रो वीसी नि हाइजरिबा प्रोफेसर के जुगिंद्रो अमसुंग रजिस्टर एम श्याम किशोरबु मणिपुर यूनिवर्सिटी कम्युनिटी गिदमक पाइखलकदबा थबक थौरम पुमनमक्ता बॉयकॉट तौरे हाइना फोंदोरकली एसोसिएशन असिना पुन्ना थादोरकपा चिरोल अमदा सिक्यूरिटी फोर्सेस सिंगना ngarang numitang यूनिवर्सिटी मनुंग चथखिबा थोंग अदु यामना तमथिबा थोंगनि हाइदुना अकनबा मोंगदा यानिंगदबा फोंदोकपगा लोइनना प्रोफेसर जुगिंद्रोबु प्रो वीसी खनबा असि आइना यादबा थबकनि हाइरकली हौकिबा हिंग नोंयाइदा मणिपुर यूनिवर्सिटी दा थोकिबा थौदोक अदु मणिपुर प्रदेश कांग्रेस कमिटी ना अकनबा मोंगदा यानिंगदबा फोंदोरकली लोइनना अथुबा मतमदा फाजिनकिबा महिरोय अमदी ओजासिंग थादोकदबनि हाइना डिमांड तौरकली ngasi imphal gi congress bhavan da permission ga unabada hanagi chief minister oiramba hauzik CLP leader oiriba okram ibobina manipur university gi security force singna chathariba thong adu malim gi lanjaw da fawba tawdaba thongni democracy chatpa laibakta asigumba thodok thokpa si laibak thibani haibaga loinana democracy chatpa laibakta dictator gi lengak tawba yaroi maduda congress party na tumina leithok loi haiki Paumishinga unabadu saruk yakiba hanagi deputy chief minister amadi congress party gi manipur university fact finding committee gi chairman oibatanatana CWC member gaikhangam na hai manipur university de sathagiba thong adu emergency lauthokpadagi hena sathiba maongda democratic mayokta leiba thongni paliba lengak asina suknam shason tawriba ainbu makuta paiduna makhoina haibata yagadabani haibagi maongda tawriba thong mayamna सोइदनमकी परा तंबिरकनी हाइकी यूनियन गवर्नमेंट के यानकीबा स्टेट गवर्नमेंट के यानकीबा मयाम अमा मदु फुलफिल तौदना खुदक की हेक्ता तौरगा इंस्टीट्यूशन से पूरा मांगहननबा लेरिबा छात्र मयाम सिंह हौजिक परीक्षा चथरिबा छात्र सिंह मयाम की कैरियर से मांगहननबा तौरबरा हाइबसी कोई सिग्नदब ngamde aduga लेरिबा स्टेट गवर्नमेंट सिनसु तौभम थोकपदुदा तौबियु तौभम थोक्तबा डिक्टेटर की शासन सिदी तौब यारोय मसिना कदौनुंग द माइसु पाओय लास्टिंग सु ओइरोय मसिगुम्बा रेन ऑफ टेरर से तोकपिरो मखोय सरकार की एक्शन सिदी दिस मोर समथिंग मोर देन इमरजेंसी नाथोपदि हेना साथीबा तमथीबा दुगुम्बा कनुने हब खंगबी गदबदी डिक्टेटर न पानबा दुगा मिलिटरी की शासन कया प्रजा सिंह की मायोक त लेपंगम दना तोय खरमतनि हब नोंगदि सुपनमे शासन से अखोयन नतब प्रजा सिंह लावरक पकांदा लेपंगमदना मसा मतोम तोक्सगदरेबा अदुगुम्बा सरकार ओइगनी मसे प्रजा की सुफत्ते पालिबा लिंगा असिगिसु अफबा ओइदे है मणिपुर यूनिवर्सिटी की ngasi सेप्टेम्बर की तांग कुन गा माथोय अमसुंग हयेंग सेप्टेम्बर की तांग कुन गनि थोइदा पांगथोकदबा एग्जामिनेशन पुमनमक मखाताबा ऑर्डर अमा थोक्त्रिबा फावबा मतम कक्तना यैथोकले हाइना यूनिवर्सिटी असिकी कंट्रोलर ऑफ एग्जामिनर ना थोकपा चिरोल अमदा खंगलकली
ngarang ahing police personnel singna Manipur University da changsinduna mahiroi singda chathakiba miphamipun yawba thawongna maram oiraga Manipur University asigi akoibada chawna charangna bathokhale madugi mathakta masing yamlaba paramilitary force amadi Manipur police ki personnel kaya thamjinbadagi lanbunga pangkhak oire पुलिस न चथाखिबा थवोंग अदुदा सोक्लबा यावना mahiroi amata university ki campus manungdagi hendokतना थंबदा नतना campus manungda changlakpadasu athingba thamli amaromda Manipur police ki action da सोक्लबा mahiroi singi phibam yengshinaba UCM amuko CCS ki amadi tongan tongan ba nupi lup singi luchingba singna ngasi Manipur University ki campus cha changsinna bahotna bada police na थिंगबदगी मुक्नब थोकी तुंगदा मियोय निपान खनगतुना चंगहंदुना असोकपा mahiroi singi phibam yengsinki ngarangi thawdok aduda soklaba mahiroi singna phongdorakpada police personnel sing aduna khanghaudana laklaga mahiroi khara phaduna puna bahotnarakpadagi muknaba du thokibani adubu police personnel singna hostel manung amadi mapanda tear gas amadi smoke bomb masing khangdana kapshin kibani mahiroi kayana mapanda koitan tanduna phubada asok apan kaya nangki madugi mathakta soklaba mahiroi singna hidak leiba chatke haijaba fawba chathandana thamli haina pendaba phongdorakli था फाब लापनीना कना अयाब याव लाइनो है नुई अया नुई खंबद कावदी खोते है अदे मुखनरेब काद नोई फंग फकल नोई थमगे तवे खोलेना मथक्तगी मुनर इंधनरेब हॉस्टल मथक्सीदगी थोलग अदी मखाद अखोना थोप यारोना चट यारो कईनो खोनो वरी सानबे टाइमिंग अतोप हॉस्टल असोंगी मी फाबदगी असोंदसु खर काप हौरे अदई अखोइसु थोलको मोय गेट हजिक हॉस्टल गेट ममांग मखाद कापसलमे खरा अदो मोय पुगाद बका अदम मथोम खंगदे पा कापसलम मोय मोय थोखरेबा अदा अखोइसु मी फागिबनिना दिमो पुलप थोए वार्डन लाए वार्डन लागा वार्डन पुन्ना वरी साना लेंगैदा साता मोय फेस टू फेस नंग लेने अदुगा खौ खौ थादना पंकाब दा कापसलगा दि माम कोइसलगा पुलप थुगारा फाबगी मोंगदा पंकाब कापसलदि मथोम खंगदे क्वेश्चन चेनरेदा मंगदा थौदोंनि हाइदि कमायना hostel amada numidang da tummingai da nungthin da lao ayuk da lao drug akhoina strike tawo ad yam tawo matam da oi mui chango tia gas ka bu kai kai de ba adu mi hostel da changna ga numidang da thong thilak haudo ga la kautho ga sumaina tawo thog da akhoi da tare adu akhoi mi mang da nupa myam se tana tia gas ka pe khoi tho ok de khoi kem ta haudri ne ba asok pa sai da leire khole lausilu tawre chal adu akhoina oina tat ba khot ba tawre da ma si chang akhoi myam chang na se ba taw सोक्लबा mahiroi singi phebam yengshin ba yaukiba amuko gi president PI Debana haikibada ngarang Manipur police personnel singna Manipur University gi mahiroi singda chathakiba thawong asi condemn tawi ngasi fawbagi manungda police na fajin kiba mahiroi amadi oja sing condition amata yaudana thadorakadabani madugi mathakta masing yamlaba paramilitary force sing yauna Manipur University campus ta thamjiliba state force sing su lauthokadabani taliba demand asi thabakta onthok tarbadi loop sing punsinduna akanba khongjeng sing changsilagani haina akanba wafam thamlakli Delhi da lairiba center da lairiba amasung Manipur state lairiba sina control to ngamdragadi normalize ama pork ngamdragadi kanana porkane adu itadi makoina masing ngamdragadi moi masana moral ground da pham thadok patabane laibak si mapu pandre aduna university da thoiba achan mirai naiba makoi masen gi pham munaba kaidoba khoi khangde ana university che yam thuna normalize ohengadabani फागिब सिंग अखोई थुना थादोकदबनी अदुगा यूनिवर्सिटी सिदा लेरिबा अखोगी तोंगान तोंगान खुलाई पाइबा गवर्नमेंट के सिफाई मयाम सिंजे लौथोगान नॉर्मलाइज ओनगदमने से अखोई ngasi लाइबा सिविल सोसाइटी ऑर्गेनाइजेशन मयाम गे अकन डिमांड अमा खंगनी ऑर्गेनाइजेशन मयाम अमा अखोई तानरगांदा अखोई गी ओइना इहोजे करी तौगदगे हाइबसे अखोई चपचाना लेबनगनी सिदगी थोखरगांदा अखोई चीफ मिनिस्टर उनगनी कमिटमेंट चपचाना लौगनी मदुदै दो रेस्पॉन्स चे अखोई याम फजन फंगद्रगदी अखोई मियाम गी दमक लेरिबा ऑर्गेनाइजेशन ना अखोई प्रेशर ग्रुप अमोना अखोई मियाम गी मौत चिलगांदा अखोई अचोबा थौदांग लौगने Manipur University campus da ngarang ahing thokiba thawdo aduna maram orga hoji campus ki manung da yamla sarangna ba phibam da leiri hari ba thawdo go si mathau karamna thokiba no haibagi chapchaba khangba ngamdrabasu hoji phawbugi oinadi campus asida masing gamla ba police personnel amasung CRPF ki personnel kaya thamjinduna campus asida leiri ba mairoi sing oja sing thokba yandri loinana ngarangi thawdo do sokraba mairoi sing ana layeng chatke haiba phawbo yahanra thonglonjendra thamli loinana marak sida Manipur da leiri ba tonga tonga ba lup singi lusingba singna
ओरली फिल्म से अथुब मतम तो लोचिनब मणिपुर लेंगा सेंटर गवर्नमेंट हाजिन किबा मैरो सिंह अथुब थादो ओजा सिंह थादो अमसुंग मफम से थमजलिबा पैरामिलिटरी फोर्स स्टेट फोर्स सिंह अथुब तो लथोकदबनि हाइबगी अकन मफम थंबग लोइना करिगुंबा थादो तब तारगदी अकन मखोंजing चांसिलगनी हाइना यामना अकन मफम थमली मरकसिदा पनबा याबदी अवांग थाकी मैरोसंग पैरामिलिटरी फोर्स यावना तोंगा तोंगा सिक्योरिटी फोर्स थमजिलबा असिना हाइरिबा मैरोसंग असि लांबुंग ओथोकलाबरा हाइबगी चिंगनाबा लैरी एमयू कैंपस तगी कैमरामैन नमायरापुन तातोंगा लोइना पाउजुम जरिबा आरसी मंगाचा इंपैक्ट न्यूज नाकलमरोमदा मणिपुर यूनिवर्सिटी की ओइरक्लीबा चरांगनबा फिबम असि लाक्षिंदुना महिरोइसिंगना महि तंबदा अकाइबा पिरोइदबा खोंथांग अमा लौखटपदगी महुता स्टेट पुलिस ना ngarang chathakhiba thong asigi mayokta MSU MSF KSA SUK gi apunba body oiriba Joint Students Coordination Committee na ngasidagi Manipur University total shutdown tawragani haina lauthokre University asigi main gate mamangda paumi singa unabada committee asigi convener ngari yanba milan na haikibada Manipur University ki Vice Chancellor AP Pandi gi mathakta inquiry chatharingai chairak asida khanghaudana Professor Y Jugindrona University gi ek thugaiduna charge lokhiba haibasi maram chade thawong asina chathariba inquiry asi niyom chumna pangthoknaba Manipur lengak amadi center lengak na hotnadre haibagi mami chawna tare loinana ngarang police na चथखिबा थवंग अदु कंडेम तवी अथुबा मतमदा फाजिनखिबा महिरोय अमदी ओजासिंग कंडीशन यावदना थादोरकदबनी ओइरक्लिबा फिबा मसी अथुबा मतमदा वारोइशन पुरकनबा मरी लेनबा सिंगना होटनदुना अफाबा एकेडमिक एटमॉस्फेयर अमा पुरक्त्रबदी हेना अकनबा खोंजंग चंगसिलगनी हाइना चेक्सिल वारोल थमलकली यूनिवर्सिटी असिदा मिलिटरी जोन मिलिटराइजेशन तौदना वारलाइक जोन अमा पोराबनिना मणिपुर यूनिवर्सिटी की ओरिबा थबक थौरम पुनमक टोटली शटडाउन तौरे ngasiदगी होरकांदा करिगुंबा मसीदा मनाना तादना अखोगी सरकार असिना तोंगा लंगा असिना तोंगा तोंगा मखलगी थबक सिंग पाखनबो होनरक तारगदी सिमसीदगी हनबा खोंजंग संखोय चंगसिनबो होनगनी हौजे हौजे खोय ngarang थौदो अदुगिना मरम ओरकांदा फारगा थमगिबा महिरोय सिंग ओजा सिंग अथुब मतमदा कंडीशन अमता यावदना थादो पिरकदबनी लोइलोनना हौजे हौजे फाननबगी दमकता थीरिबो ओजा अमदि महिरोय सिंग फाननब थीरिबगी थौंग असे लंगा असिना अथुब मतमदा खुदकता हाइतारे मसी लेपियु स्टेटसगी प्रजा सेक्शन खुदिंगमकना अमता ओइना पुंदुना चप चाबा वारेप लौदुना मणिपुर यूनिवर्सिटी की इशू अशी लोइशिनबा मतम ओइरे हाइना वेटरन पॉलिटिशियन ओक्रम जोइना फोंदोरकली ngasi kawada leiba okram joy masamaki mayumda pangthokiba paugi mifam amada mahakna makhatana hai numit marfuga mangarom hena irang tawduna leirambadagi professor Bishwanath pu pro VC oina haptuna thabak chathabadagi Manipur University ki phibam normal oina amuk halaki masigi matungda September gi tang amada Manipur University ki VC Professor AP Pande lip loiduna halakpadagi amuk makhatana irang asi chauthorakle chairak asida ngarang Manipur University da changduna Manipur Police na chathakhiba thawong adu akanba maongda condemn tawi Central University ki thakta lairiba mahiloishang amada academic atmosphere thugaiduna langi maongda changduna mahiroi singi mathakta chathakhiba thawong adu yaningde haiki श्री नरेंद्र मोदी अखोई मणिपुर की प्रजा लाख कया की नमित कया निचांग खोलाव से माता ती पांडे की नुपी खोलाव ताई इंक्वायरी कमिटी अम सेमंग मदु लोइसनब होनरिङैदा अखोई सुटीदा लैग्रबा इंक्वायरी चथरिब नुफादुना यूनिवर्सिटी एक्ट वायोलेट तौरगा अखोई भारत सरकार अमसुंग मणिपुर सरकार तोंगचलगा यूनिवर्सिटी दा मद क्राइसिस सेम इन्ने मणिपुर की प्रजा लिसिंग कया की अखोई लाख कया की एजुकेशन अमदि छात्र मदुगी मकोल ओइरिबा मणिपुर यूनिवर्सिटी श्री पांडे मणिपुर गवर्नमेंट यूनिवर्सिटी हाटपने हने लवे आई ngaraंगी थौदोक्तुदा असोकप मयाम अमा लायंग चलहनदबा ngasi adagi chakcha phangdaba silsing mayam parikha tawri mayam da kari tawbagi any ani du settle tawnabagi mawong amada intina tawrumbana hena phatra anamasi onthona condemn tawi manipur gi hujik tawri ba thabak simakti sengna harakanda akhoi gi
Manipur Satra Ngaktan, Manipur Praja Punamata, Equi Shakti Viva, Equini, Equi Shakti Virga, Angam, Konata, Wooden Haidna, Kanagi, Neom Niti, Satnalon Sat Mayam Yangdana, saying about Manipur University Gumbada, Ong Tadna, Toriba Tabak, Manipur Praja Punamana City, Masi A, some labor, some Dana Kali. Ngarang ahing Manipur University campus manungda Manipur Police na chathakiba thawong adu desam na akan ba maongda kandem tawrakli ngasi desam gi office ta pawmishinga unabada mahairoi lup asigi president A Akas na hai thodok asi MHRD gi mihut amadi Manipur gi chief minister loinana mushu muta amadi musaga tawnakiba MOA adugi wangmada chatharakpa oigani hairi democracy chatpa lebak amada ngami haibagi matagum dictatorship manba nampugi thabak chatharakpa taragadi miyam gi oiba ihau lakpa yai masi government na cheksinba tangai phade Lainakiba amadi yanakiba MOA dubu phagi tahan bai basi chief minister phagi tai haibani amadi Manipur praja sing asisu phagi tahan bani MHRD na haplamba VC in charge amadi register in charge asi kanana haplibano hairakli Lipta Lairiba Nupa Amada appoint Tauramba asi Matau Karamna Chathakibano Haiba Wahang Taurakli MHRD na Lauriba English Tauriba PC in charge na kanano aduga registrar in charge na kanano nodal officer ne hariba inquiry committee si nodal officer ne hariba registrar in charge Doren Oza Dorendra si huji phajal la police custody de le atar inquiry committee da yago doribo nodal officer si phajal la thami maram karino aduga notification kudimak order kudimak Secretary President of India and Harga Chamam Nabu Mayam Toga, copy Zone Nabu, order Mayam, Loyan Tari, President of India, mislead of Dibra. Governor of Manipur, Secretary to the Governor of Manipur and Toi, Masi Governor mislead of Dibra Senior. Ashengba, I am transparent Weba, Adu Mike Zelini, I could native intellectual singer, Yam double standard Kimong Tauba, Aduga, Manipur Gilariba. Naharol Mayama, Mayroit Mayamsigi, Kandana Tauriba, Masamasagi vested interest to Tauri Mayamse, Masi, Atu Mutum Lepiu. Manipur Merger Agreement 1949 Buning Singduna Coalition for Indigenous Rights Campaign Manipur Sirkana Sinduna National Repentance Day Haina Palan Taukre Sagolban Nepra Menjo Pukri Mapal Community Hall the Pangthokiba Thoramaduda Professor W Nabakumar Social Activist Ningthauja Lancha Yauna Mahairoi Lanai Sangsthan Amadi Maikai Adomda Leiba Miyoi Kyana Sarukyaki Thoramaduga Mari Lenena Sirkagi Convener Somorendro Thokchom Haikibada Manipurda Miyamgi Isu kaya ama laikre achauba ihau kaya haukre loinana miyoi kaya gi punsi mangkiba laikre adubu ngasi faubada state asigi oiba issue sing asigi tung koiba waroishin amata purakpa ngamdana lairi ngasi state asida lairiba miyamna ningtamna leijage haiba fauba ngamjataba chi akan mongda yaningtaba fongdorakli pumnamak asi manipurna india gi Pibanungda Chankraba Tungda Oirakibani, State Asigi Isu Pumba Asi, State Asina, India da Pundringai Matam, pre-merger status da Hanjilaklaba Matamda, Loshinba Ngamgani Haina, Somendro na Fongduki. Inkumja lising amaga chamapan nifumapan gi September gi tangkun kamatoida Manipur bu India da namdana tilhan kiba numit pu yaning da ba fongdok tu na ngasi lamda masigi lona thingkraba tongan ba lalholup sing na kauriba banna Bishnupur district ta chauna kaiba pikre Haukiba hingnongyai dagi kaukiba pung kunmari gi ban asina maram oiraga lambida lanai gari khar natana atai gari amata chenakide kaithel amadi dukan sing amata thong hangnakide amadi mafamadugi school college yauna bank pungnamak thong lonaki lenga ki office sing mi kanarakpagi chang yamna nem ki loinana district asida ban namaram oiraga pamdaba thodok thoganingbagi thodok thoktanaba Bishnupur police ki maikai dagi akan bamongda cheksil thorang ngak senduna thamki Bishnupur district ki manung chana thanga part 1 gram panchayat ki job card holder singna haukiba kumja English singni tarada yaukiba Birlasan life insurance ki mioi chamga ka kuntrani thogi senpham pradhan oinam romena lokthokre hariba waphamasi yumbam yaudaba waphamni haina pradhan masamak na fongdorakli ngasi thanga part 1 gi haurong chingya community hall da pangthokiba paugi mifam amada pradhan romena fongdorakpagi matung inna Birlasan life hariba insurance company asi haujikti mutkre adubu insurance asida
yauriba job card holder kharagi senpham changlak lemhoriba job card holder singi senpham changlaktriba asigi matangda mahak masa yauna upa adyaksha amadi bank na hauzik thigatpagi thabak chathari haiki miyamna senpham amata mangloi haiba wafam su mahak na thamki sattharaga ahogi lairi debe bank da paisa se taraga aduna job card holder sing nga sai gi ahogi job card loina mak yaubun nati supnagi sanga kunthani thukhaki paisa se tharakpani thaibe se ahogi honorable upadhyakshga aiga taraga bank gi ahogi manager ga taraga member mayam ga asum baran se haji kana thidoi ne ba sigi di thaga bawni pradhan amoina aina lauthokhiba sulai leti aigi image thirina mo hodabani haiba khumsine samjini Manipur gi ariba phurup ama oiriba maitai singi sanamahi lining chatpa singbu special status amada thamnaba Manipur lengakna hotnagadabani haina Southeast Asia Cultural Organization SIACO na thadorak pachiwal amana hairi Prabhavati College Mayang Imphal gi Women Hostel Indoor Stadium amasung swimming pool sabada macha kaya watpa madi quality leitana sabagi mayokta college asigi mahiroi singna wakat mifam chathakre wakat mifam adu college adugi mayok na bada leiba maira sangda mahiroi singna sinduna chathakibani mahiroi sing aduna UGC na chatharakiba college semgat sagatna bagi senfam sing lana sijinakiba college ki official sing makhoi gi famdagi suspend tawgadabani haiba dabi tawri Pungni funipan ki manungda mari lenaba sing chairak pidraba amadi college ki sagatliba sing quality leina semjin gani haina miyamda khangandrabadi college ki thabak thoram sing thingchilagani hairi Matang saisida break am laujagi break ki matungda lupa lakh mangagi tengbang pigadoriba PMJAY scheme gi kanaba pinaba Manipur gi private hospital ahum amadi tongan ba district hospital singa Manipur health department ka khujek pinakibagi pau amadi Manipur amasung malim gi tongan ba ipau sing puduna lakjagi impact news permitting dadun lebiu mayambu mukhana taram nokchere bulletin asigi makhata ba pau miyam da pizari Ayushman Bharat haina khangnariba Pradhan Mantri Jan Arogya Yojana samna hairabada PMJAY hairiba lairaba singi ana layengda mating oinaba lupa lakh mangagi tengwang pigadoriba scheme asiga mari lenana Manipur gi private hospital ahum amadi tongan ba district hospital singa Manipur health department ka khujek pinakre PMJAY gi card paiba beneficiary singna government hospital sing natana maming lairaba private hospital sing maru oina Sija hospital Raj Medicity amadi Iboyaima hospital yauna mamang dalengak na khujek pinakraba private hospital singda layeng ba yaragani ngasi pangthokiba khujek pinabagi thoram adu all secretariat laiba conference hall da pangthokibani India da lairiba lairabagi pankhai manung da chaliba miyam gi ana layeng ba da mating oina ba lakliba September gi tangkun ga humdoida India gi prime minister Hudokadoriba Ayushman Bharat haina khangnariba Pradhan Mantri Jan Arogya Yojana asigi kanaba sing asi socio-economic census English singre taramathoi gi matung inna lairabagi pankhai manung chana leiba miyoi singda pigadabani loinana state lenga ki oina mamangda haudokraba chief minister gi haksel gi tengbang haina khangnariba lupa lakh ani gi tengbang piriba scheme asina mapuroiba leikhidraba sing differently able sing AAY card holder amadi HIV positive oiraba miyoi singda panghangani haina khujek pinaba aduda saruk yakiba health minister L Jayanta Kumar na phongdoki loinana mamangda chief minister gi haksel gi tengbang CMHD gi card paiduna lairaba sing gi marakta socio-economic census 2011 matnung chanba miyoi sing yauram labadi makoi sing adu masa mathanta Ayushman Bharat PMJAY gi beneficiary ohengani haina impact news na hangba wahangi paukumda health department ki official sing na phongdoki amaromda prime minister na September gi tangkun ga humdoida hodokadori bas ki masigi manung channa punna laina lising amaga chahum yankhai gi tongan ba ana layong sing layeng naba package sing yauri lenana hospital da admit tawduna lairaba anaba sing khaktada kanaba sing asi panghangani haina minister na makhata na phongdoki adubu karigumba hospital da admit tawdabida matam sangna sel kaya changna layeng liba maru oina kidney dialysis chathariba amadi cancer patient singi oinadi kari khudong chaba leigadage haina hangba wahangi paukhumda haujik maki oinadi hiramadugi matangda chap chaba khangdri scheme adu officially haudoklaba tungda kari yauribage haibadu miyam da khanghangani haina minister na phongdoki akhoi mayam se with the promise chimne icham MOU mukh sign tong le haibun natam akoi promise am loina na prime minister na piri makli encouragement mas effective ohensi hen meaningful ohensi
na haibagi madu promise de loina na ngasi je khumem plap famina bagi yam nungai ba numit na haibai tai hauji khoina government hangduk cheri ba makhal gi tongan ba sekudam na ngasi sign tong de makhal gi private hostel sing de salaga mati paulu bi government gi hostel ngai sign tong ne si ma set tap bi kadi gumba manipur gi wang ma de leiba makhal gi medical institute amada lain ning ba power ba se for example apollo harase ari fortis harase kadi gumba delhi gi da pali ba sarkar sna impanel to bada had hostel yorum ba targadi madu gi jaga ju desu moi government na piri makhli benbe chamana makhli prime minister ki package entirely to riba matu chamana na manipur gi leiriba car se par chappa kanda chamana makhli benefit phangane Health sector hena khumang chausinabagi thaurang oina athuba matamda Health Directorate ki makhada yoga gi yauna pham kaya hapchinabagi lenga ki thaurang leire masama uphaba khunai ama sagatna bahotnabada yoga masana asigi tangai fadaba kaya lei haina Health Minister L Jayant Kumar na phongdokre wafam asing asi hypertension leina dagi ngakthoknabagi pambai oina numit tarani chupna chatharakpa free yoga therapy camp loishinbagi thoramda phongdokhibani Thasigi tangmapandagi leptana chatharakiba camp asi Bihangam Yoga and Peravidya Yoga Sanstha Manipur Unit ki meeting makhada Patsoi Aerobic and Yoga Center na sinduna pangthokpani ngasi Patsoi Part 2 Mayai Lekai Community Hall da pangthokiba thoram adugi athoiba mithunglen oikiba minister na yoga gi culture asi ngasi di malem gi chaukhot palaiba kaya na pamnaraktuna ehenba meeting changnarakli mamangaida matamda ipa ipu singna ana laying gidamak hidak oina sijinaramba mana machine kaya ngasi gi mirona kaunarakle Hakchang da sokningai oidaba mana masing sing asi mapalamdagi lakpa company kaya na hong na leiduna hidak oina sungdok laba matungda mamal tang na yolakpada ngasigi mirolna pamna leiduna sijinari haina phongdoki ngasigi thoram adugi thoram mapu oikiba NEIDP Central Working Committee gi Vice President S Kunjikesorna masana asigi sanaroi singna miyamda masana asigi kanabasing marik chumna khanghanba tangai phade masana asina lainatina kayadagi ngakthok hanbata natana khunai asida thakshi khasigi chatnabi leihanbada chauna mating oiri haina phongdoki Health Family Welfare amesong Ayush Paiba Minister amoina asi important of information ama piramge akho hoji thabuk yam thuna lawdore thabuk lawdore Ayush ki lawgadaw mayam si marakta koi yoga instructor ki post kuntra yauri aduna those who are qualified oiraba makalgi adum makalgi instructor oibi yaraba makalgi kangbu singdo almaduna matik sare na haiba taragadi koi mogi damukta koi post kuntra lai na haibise asi gi special occasion si khurong chablaruga participate tawdi yauriba kangbu sing adeloine parka tharga leiraga thawruba pass tawruba am thaduni kangbuda sigi paujel simakatang piromge Malem Pumbada Pangthoknabagum State Asidasu National Alliance for Elders People Livelihood Research Advocacy Chronic Diseases of India Alzheimer's and Related Disorders Society of Manipur Amadi Manipur Chapter Trained Nurse Association TNAI Jenims Unit na punna sinduna World Alzheimer Month 2018 Pangthokre Every 3 seconds, someone in the world develops dementia for women. Haiba team da pangthokiba thauramadu Palace Compound da laiba Lamyan Bashanglen da pangthokibani. Disorder loina baksi lakpanina sigi symptom je kai mayam sina khangbiraba dementia kaino khangagadi pubiro oba doctor da pubiu treatment tawbiu magi quality life si improve tawbiu haibaneba natragana Alzheimer association ju leitana adi mateng ni basuli hayana sigi paujen se pina baina maktani ngase palan tawribsi Indian Society of Nephrology East Zone Conference 2018 ngasi Imphal gi Hotel Classic Grande da pangthokre ngasi dagi hauduna September gi tang kun gahum doi fawba chathagadaba mifamasi Manipur Kidney Foundation amadi Department of Nephrology RIMS na sinduna pangthokpani ngasi gi thauramadu da sarukya kiba organizing asigi chairman Professor Sarat Kumar Nahai Manipur da kidney gi laina nongmagi hengalakliba asida Indian Society of Nephrology na ahenba meeting changhaning bagi apamba phongdokhi loinana Indian Society of Nephrology ki National Secretary Dr. Narayan Prasad na haurakliba medical tamliba Mahiroi Singh amadi patient singidamak chang naina thizin humjinba scientific program kaya paikhatpa sina kanaba kaya piri haiki ngasigi thauramadu da hanagi RIMS ki director Dr. NG Bijoyna Manipur da kidney gi laina layong kaya nongmagi hengalakpa asida meeting changnaba hotnabada pangthokliba mifam asina kanaba pigani haibagi thajaba phongdokhi I understand that the incidence of chronic kidney diseases is on the increase.
resulting to increased kidney failure rate with high cost of treatment and poor outcome. The rise in chronic kidney disease is considered, as was mentioned, to be because of the increasing incidence of lifestyle diseases like diabetes mellitus, obesity, hypertension, etc. I am glad that technical know-how and subsequent management of kidney transplant in our country is quite satisfactory despite unavoidable complications. In Manipur, nephrology service was available since 2001 with Professor N. Sarat Kumar only. Ngasigi mirol singna lamyan ba jananeta Irawot ki wakalon tung induna masa mathanta lepchaba ngamba mipan tangdaba santi leiba chawkhatpa Manipuri khurai ama ohensi haina lamyan ba Irawot ningsing thauram observation committee gi convener El Dhanana phongdorakli Thabam ama chupna chatharakpa lamyan ba Irawot ningsing palan thauram ki saruk ama oina lintok PPCM amasung Irabat Memorial Trust kaibi na siduna Imphal East District ki kaibi manaching da pangthokiba lamyan ba lecture program gi thauramda El Dhanana makhata na hai Thabum ama chupna chathariba thauram asi Irawat ki wakalon amadi mahakna thamlamba panthung adu ngasigi amadi tungi haurakliba mirol singna punna khangminaduna thabakta onthoknabagi pandamda pangthokpani haiki Thauram aduda IPSA President Luwang Cha Chingkhai, Retired Assistant Professor Pol Science Dr. H. Indra Kumar amasung Social Scientist Dhanabi Laishramna Memorial Lecture piduna tongan ba mayon kayada lamyan ba Irawot ki matangda wangang ki ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯗ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯡ ꯇꯝꯕ ꯍꯥꯏꯗꯤ ꯃꯅꯤꯡ ꯇꯝꯕ ꯍꯥꯏꯕꯗꯤ ꯃꯅꯤꯡ ꯇꯝꯕ ꯑꯥꯔꯊ ꯌꯥꯝꯃꯤ ꯃꯅꯤꯡ ꯇꯝꯅ ꯑꯩꯈꯣꯏ ꯀꯅꯥꯒꯤꯁꯨ ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯗ ꯋꯥꯠꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯟꯁꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏ ꯈꯨꯗꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛ Indiana Hauzik Manipur gi apunbagi saktamda ngaihak leitana kaihoriba maong asida lamyan ba Irawot kumba luchingba kaya mathau tare haina CPI Manipur State Council gi General Secretary L Sotin Kumar na haikre wafam basing asi Irawot Celebration Committee na sinduna Imphal East ki chalauda leiba Irawot pak tapangthokiba Manipur gi apunba saktam Kankiba Numitki, Tauramga Mari Lenana, Presidium member Oina Saruk Yakibada Haikibani, Mahakna Makatana Hai, Englising Amaga Chamapan Nifunipangi, September Gitankun Matoida, Indian Union na Manipurgi Apun Basaktambu Tugaiduna, North East ki Atai State Karaga Punduna, Purbanchal Pradesh Sem na Bahot Nakiba Aduda, Lamyan ba Irawot na Luchingduna, Thinkiba Aduna, Aikoigi Saktam, Ngasi Fauba Kaidana Tambang Amlibani, Adubu Handak Marak, India Lengak na Yam na Toina, Manipurgi Apun Bagi Saktam da Singnarakliba Amadi, Tongan ba issue kaya thoglak naba sil liba asidagi kanjana ba lamyan ba Irawot kumba luching ba ama nauhauna na mathau tare haiki tongan lam kaya da university gi su kendra sarkar na tobunga mi haibagi matagum numit mabudra ni hena strike sangjalaiba ngarang mak oja manga ing da phaba satra ni fuga manga phajan ba sina simba kaya singa se center na tobunga mi haibagi aduga sakti mayama makhan kya sinari punamak se masi Irawot ki lamjing makhada state asigi lengak ase bharot ta maning tam Manipur gi mahana piram kholaw do madu pukatpang ngamba tarabadi miyam da khwaidigi hena yaifa badu lenga am porpang ngani Longmi sinmi apun balup na sinduna ngasi Imphal East ki Pungdong Bamda Longmi Numit ki Thauram ngasi pangthokre Thauram asiga mari lenana Laushal gi President F Juramani na hai Englising amaga chamapan nifunipan ki September gi tangkun mathoida Indian Union na Manipur gi apun bagi saktambu thugaiduna Purbanchal Pradesh shem na bahot nakiba aduda lamyan ba Irawot na Manipur gi Longmi miyam ga loinana lamdam asigi saktam kanki Adubu hauzik matam asidadi hiram khudingmakta lamdam asi mipal tangduna hingbana lamdam asi mutkhiba yabagi akiba leire masina Maram asina aikhoi chinjakta mipal tangdana hingnaba aikhoi gi lawmi singna hotnaba ama mathau tare haiki
Maram asina aikoina chinjakta mipal tangdanaba lamdam asida semjaba organic harda longmi singna mai onsilaga pothok hena puthoknaba hotnaminaba changi haiki thauram aduda saruk yakiba agriculture director PH Rajendrona Manipurda chahi khudingi thokliba har phangdabagi wathok asi koknanaba department ki maikaidagi Manipur gi longmi singa loinana punna hotnaminaragani haiki ngasigi thauram aduda miyamna organic har sijinasi haibagi protest poster campaign amasu haudoki Manipur na hek leiri makai Manipur ki puwari da sana ge meyeng na idana le horga daba sigum laba mingsing yumbi yama akhoi mafam sidai da program tawjaba phangjaba aduga lei shukatna lei khidraba thawai na pontha pi khraba halaman sing aduga longmi sing dai kai khunnabu utchaba ngami ba se hingna na bo naga dabani haiba पाउजेल से हेक लिंखत पदगी हौना सी फाव चथदना लाखले अखोय जे लरिबो जिसी सही सही के अखोय रिक्वायरमेंट सी सही अमगसी 20000 मेट्रिक टन पीबदे अखोय जे मोर देन सफिशिएंट हेन कोनरबनेबा सी लौना हनकी डिमांड हेजेल पदो तोबसे याम नाय बक्ति बने नाय हाइजगे अदुना हार सिनबी चांगजी हेक तोक्तिबा मखै ऑर्गेनिक मिशन सक्सेस कोइ ओय रोय अदु यारगे बसिगे अवेयरनेस लो विरिबसिंगना हार यारगे सिजिन नदिना अखोई पुथोई पोर्टरसी मगुल लेबा पोर हेल कांदा वैल्यूएशन तोर कांदा पैकेज तोर कांदा पैकिंग तोर कांदा फजन यूएनजी हाइबसे मै हाइजे Lamyan ba hizab irabotna mirot oikiba numit pu ningsingduna Thobal district ki hairokta Yawol mitam khiba numit ki palan thauram pangthokre Lamyan ba irabot ningsing thauram pangba Kanglup na sinduna hairok kaithel da pangthokiba thauram aduda I pawgi lamda thabak tawriba editor nipan bu khudol tamduna ikai khumna ba utki thauram aduda Lamyan ba irabot ki ayek pasak tamda laikatuna luchingba adubu ningsingki thauram adugi manung chana Impact TV ki editor in chief Rupachandra Yumnam Huyel Lanpaugi editor Hemant Kumar Ningomba ISTV ki editor M Helendro Sangai Express ki editor Khogendra Khomdram Sanaleba ki N Krishna Mohan Imphal Times ki editor KH Rinku Kanglapau ki editor Labango Amadi Image TV Kakchingi Uttam Kumar Nauremni Editors Guild ki advisor A Mobi Thoram aduga mari lenana Lamyan ba irabot asi Maithong Yamba Luchingbani haibaga loinana I pawgi lamda Lamyan ba asina lauramba thodang kayabu singthaki ngasigi thoram adugi saruk ama oina chathakhiba tongan ba mass part ki contingent singna irabot ki mitamda salami piki Haukiba September gi tang taraga humdoida Patsoi Police Station na konba Tharoism awang lekai da thokiba laibak thiba thodok adu da laikhidraba Lilong Haurebi mayai lekai degi Bogi Mayum Farooq Elias Furkan Ahmad Apokpa Haji Rabib Ali gi imung manungda Manipur lenga ki maikai degi lupa lakh ani gi mating pangkre Hairiba Senfa Masing asi laikhidraba Apokpa Manipur gi Captain PD Minister Karam Shyamna Khutsina Kibani ngasigi Khongchit aduda Manipur gi Deputy Speaker K Robindro Yai School Assembly Constituency gi MLA Sektabrata Amadi Ziribam gi MLA Ashab Uddinna Sarukya ki Minister Karam Shyamna haikibada thogliba laibak thiba thodok asina Manipurda mob justice ki chatnabi asi thingbada achauba ithilama piragani haina phongdoki loinana miyamna numit minute ani tumina leptuna laikhidrabagi mafamda ikai khumnaba su utki Kangluk ki jati ki dharmagi pikpa wakalona thaduaga andak ai no na lagi devasta Manipur sarkar ki ityas tadi sumaina ni mihan mapum towa mob justice kaino towa aduga sumaran khangna sumba thodok se Manipur sarkar na thinna na bagi ore pamanda ta cabinet na pass to na ore logi basina na gi dilai thibor ga so Manipur ki ityas tadi sina oragani aduna koi sarkar ki taraf tagi सरकार अमसुंग प्रजा का लेनेरिबा जो प्रजा के सेंटिमेंट सरकार उबगी मिकुपसी तुंग कोइना असुमक लैब तारदि मणिपुर चाहोंग होंग शांति की लमलम ओइरगनी हाइबसी जेसी के कन्वेनर मोइन चेन थाजब गुलन मणिपुर की प्रजा मियाम दमसे के पाउजेलसी पिजरगा अखोय मसेन अमगा अमगा नुंग फुंबा नुंगाइदब कयादो पुन्न लौथोनरगा अखोय इरमदमसिगी मचानी ngasi haibu numiti amattoine lepminarasi Travel Artisan Manipur Siduna Thasiki Tangtara Maridagi Imphal Nupilan Complex Chatharakliba Travel Singki Oiba Handloom Memadi Handicraft ki Potlam Singhi Exhibition ki Saruk Ama Oina Ngasi Promotion Ceremony ki Thoram Pangthokre
मिनियादी महोत्सव हाइना मिंगथोनबा एग्जिबिशन असिगा मरी लेना पांगथोकिबा थौरम असिदा सरुक याखिबा मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन लिमिटेड की जनरल मैनेजर ई जितेन हाइकिबदा हैंडलूम अमदी हैंडीक्राफ्ट हाइबसी थादोकनबा याद्रबा खुबा खुनम गुंबनी चौखलकपगी मतुंग इना अनौबा खुलाई कया थोरकपना हैंडलूम अमदी हैंडीक्राफ्ट की अरीबा मओंगदा सेम साबा पोटलम सिंगदा चाउना अकाइबा पीरिबनी मसी थोक्तनबा वीवर अमदी आर्टिशन सिंगना इशागी कार्ड पाइबीदुना लैरिबा हैसिंगबा लोटसिंदना अफबा मखलगी पोटलम पुथोकनबा होटनसी हाइकी आर्टिजान अमनी हाइबगी आइगी हाम सत्तासे सिम नम्बर पाइबियो वीवरनी हाइबगी आइडेंटिटी अदुसु नम्बर पाइबियो अदु कांदा सरकार ने करी हन पीडीओ हलिती भारत सरकार वा को कांदा गवर्नमेंट अमा को बंद काना मैम की पीडी से माइ पीडीओ होम अखोगी हेलूम वीवर्स दा पीबा कुंबा हेलूम डिलीवरीज की मले तराय तो को पिसा बसिगी मागी थोजेंदा मा दरकार लेवल लंदो थिनबीबा कराय माइ तोरा खाइबा कोई टोल फ्री नंबर ले याम ngarang numidang wairam pung 3:30 taba matamda thobal commando amadi 13 suba sam rifles ke apunba team amana thobal kaithel dagi KCP noyon gi thomi ama phari hairi pharba miyo adudi kwakta khuman dagi haujikna mori ward number 7 forest gate laiba Muhammad Saddam Elias Arun chahi kungamari apokpa Muhammad Abdul Kalam ni hairi अमरोमदा डिस्ट्रिक्ट पुलिस कमांडो कक्चिंग अमसुंग कुंट्रा मपन सुबा साम राइफल्स की अपुनब कांगबु अमनसु वबगाई मयाई लेकाइदा ngarang ayuk pung mapan taba matamda thiumbagi thabak chathabada RPF PLA gi kadar amasu fare pharaba kadar adudi lekai asimaktadagi sanabam loya Elias Inau Elias Risikanta apokpa lekhitraba sanabam Samchoron kawi mahak masamak mayumdagi phabani hairi प्रधानमंत्री उज्ज्वला योजना की मखादा बेनिफिशियरी सिंह ख्वाइदगी यामना चाकथो गैस सेट फंगहनबा ngamba LPG डिस्ट्रीब्यूटर खनगतुना लुपा लाख अमगी मना पीरगनी स्टेट असिगी ओइना खनगलबा बेनिफिशियरी लाख अमा लिसिंग निफुमरी असिगी मनुंगदा मैक्सिमम बेनिफिशियरी दा कानाबा असि फंगहननबा होटनमिनसी हाइना कैप्टन पीडी मिनिस्टर कराम श्यामना फोंदोखरे वाफम असिंग असि स्कीम असिगी मखादा लिलोंग चजिंग मंत्री खोंग कम्युनिटी हॉल दा पांगथोकपा लेमना चाकथोंग गैस येंथोकपगी थौरमदा फोंदोखिबनी लंगथबाल असेंबली कॉन्स्टिट्यूएंसी की ओइनासु अनिरक सुबा ओइना पांगथोखिबा थौरम अदुदा मिनिस्टर कराम श्यामना लेमना मियामदा फंगहलिबा पोटलम असि लौनबा मियोय खरना बेनिफिशियरी सिंगदगी लुपा लिसिंग अमगा चनीदगी लिसिंग अमगा चंगा फावबा खोंगतले हाइबा पाव फंगले हाइना तारीबसी लाइबक थीबनी हाइकी पोलम सिंह असिगिदमक सेल पीदुना लौरबदी स्कीम असिगी वहनथोक लेत्रे असिगुंबा थौदोक मतुंगदा कनागुंबा अमतना तौबीगनु हाइना महाकना अपील तौखी ngasi anirak suba oina assembly constituency asigi beneficiary chamaga kuntra gumdoida lemna chakthong gas yentoki bagaloina assembly constituency asigi oina ngasi fawbada punna gas set chamri ga nifuga nithoi yenthokpa ngamle assembly constituency asigi oina punna beneficiary lising taruk romda khudong chaba sipi naba pandam thamli haina mahakna phongdoki ख्वाइदगी हेना उजाला स्कीम पीब ngamba distributor duda adi मंत्री की साइडगी मना लुपा लाख अमदी पीरनी अदि अमाबु सखंग बोइना अदुगे एनी प्रॉब्लम लागदसु मटेंग पांगेना खले हाबदी मोइगी इनिशिएटिव यावद्रगदी मोइगी डाइट लौद्रगदी सिदी पीब ngamba पोट नतेब प्रजा सिंगना मराइ थिजरकने हाबदुदी खुदोंग चाबजि फंगब ngमोय मसाइगी सिगी डिस्ट्रीब्यूटर ओरिबा प्रोप्राइटर सिंग मोइ एजेंसी पाइरिबा मीचिंगदुना कराई द सि बिट्रेक से मतम खरगी ममांगदा ओइनामदा राधा की सोरगा अदुम पीब उयेब वाजब प्रजा मयाम अमगी फंगमम थोकपा फंगननबो होनबसे अखोई की रेस्पॉन्सिबिलिटी ने अखोई की दायित्व ने अखोई न होनबम थोई अखोई न मटेंग पांगमम थोई आइबो वखलोन जे अखोई खुदिंग खलनिंगी तंफामनी फिल्म की अहानबा फिल्म सॉन्ग हाइरम खो हाइना मिंगथोनबा म्यूजिक वीडियो ngasi होटल इंफाल की संगाई हॉल दा रिलीज तौखरे रिलीज तौबगी फंक्शन अदुदा इंटरनेशनल कोरियोग्राफर सोनोर चान nganगोम कोरस रिपर्टरी थिएटर की चेयरमैन रतन थियाम मणिपुर पब्लिक सर्विस कमीशन की चेयरमैन लेफ्टिनेंट जनरल कोनसम हिमालयना प्रेसिडियम मेंबर ओइना सरुकिया की हाइरिबा म्यूजिक वीडियो असिदा मैक्सिना अराबा मदी बिजुना मपुंग ओइबा सक्तम लांगली हौजिक सानबगी पाव
Social Development Association Kangchupta SDAS amadi All Manipur Kerom Association apuna sinduna tha asigi lakliba tangkun gomdoi haugani hairiba weekly Kerom contest Imphal West District Kerom Association ki player amatana saruk yadanaba association asigi chirol amada khanghalakli World Champion Weightlifter Mirabai Chanuda lemzaningai oiraba mana Rajiv Gandhi Khel Ratna Award khusinaragani haina Sports Ministry na lauthokre hairiba mana asi tha asigi tangkun ga mangada President Ramnath Kovind na Raj Bhavan da pangthokpa thoram amada khutsinagani hairiba mana asi leibak asigi thoidok hendokna sakhanglaba cricketer Virat Kohli dasu numit asida khutsinagani hairi Mirabai Chanuda lemzaningai oiraba mana asi mamang chahi da pangthokiba World Championship ki kg nifumari gi category da gold medal laukiba amadi chahi asida pangthokiba Commonwealth Games da gold medal laukiba adugi tamak khutsinagada hairi Star Javelin thrower Neeraj Chopra yauna sanaroi kun khangatuna numit asida Arjuna Award su khutsinagani loinana numit asimaktada President Ramnath Kovind na Dronacharya amasung Dhyan Chand Award su khutsinagani hairi Arabada bulletin asik headlines amhana miyam da thamjari Manipur University ki Mahiroi Singna Leiba Hostel da ngarang numidang police na changsinduna raid chathanaba hotnabada Mahiroi Singna muknabadagi chauna irang thokre Province Professor K Jugendrona Singh Jamai Police Station da FIR ama lodge tawrakpadagi Manipur University ki Mahiroi marfuga mapanamadi Professor Taruk Phare haina IGP Zone 2 Lufeng Kailungna phongdoraki Manipur University ki Vice Chancellor ki office keta Mahiroi Singna Lonsilam kiba Sosing Magistrate amadi police yauna phakai khre Professor Jugendrona ngasidagi VC ki thau puragani haina lauthokre State Police na ngarang Manipur University ki Mahiroi Singda chathakiba thawongi mayokta Joint Students Coordination Committee na ngasi dagi hauna University asida total shutdown tawkre Amasung lakliba September ki tangkun gamangada World Champion Weightlifter Mirabai Chanu amadi Indian Cricket Captain Virat Kohli da Khel Ratna Award khutsinaragani haina Sports Ministry na lauthokre